Mahousagi khal haibasi eikhoigi tanglaba lnni masibu kanba haibasi eikoi pumnamaki tangai fadraba ithodangni haina Chief Minister Nongthombam Birena phongdokre. Mahousagi khal haibasi eikhoigi tanglaba lnni loinana masibu kanba amadi ngak senduna thamba haiba asi eikoi pumnamaki tawfadraba thodangni haina Manipurgi Chief Minister Nongthombam Birena phongdokre. World Environment Day ga mari leinana ngarang Imphal City amadi akoiba sing luna na thamnaba lengaki office sing amadi local club sing yauna social service pangthokpada CM Birena haktengnana koina chatuna yengsinki. Mahaki khongchat aduga iroinana wafam asi phongdokhibani. Mahakna makhatana phongdokhibada malemgi oina Mahousagi khal ngak senduna thamnaba World Environment Day na lakpada Environment kannanaba hotnabagi khongthang ama oina social service pangthokpada haktengnana yawba phangba asida chawthokchaba poi. Asigumba thabak thoram kaya pangthokpada lengaki official sing amadi club na chingba kayana thawai yauna saruk yaba kaya asi ubada apenba poi. Mahousagi khal haiba asi eikhoigi tanglaba lnni loinana masibu kanba haiba asi eikoi pumnamaki tawfadraba thabakni amasung thodangni hainasu makhatana phongdokhi. Ngarangi khongchat aduda Rajya Sabhagi MP Laisemba Sanazauba Moirang Kendragi MLA TH Shanti amadi official kayana saruk yaki. Nagampa lambi mataida leiba fatta haudi kaya sengdokpaga loinana ima market maning ima kaithel ahum ising kapthoktuna sengdokhi. Loinana kaithelgi ima kaya su saruk yaki. CM nasu senglaba laifam len kanglagi maning thangba parengda khongna chatuna yengshinki. Social service aduda Imphal Municipal Corporation gi gari amadi thomi kaya su saruk yaki.